Saudi Arab ki royal family amadagi 50 crates ki blue diamond amaga loinana 20 million dollar mukki sana lik jewelry huduna Thailand ki nupa amana hurakhiba gi warini. Saudi Arab ki royal family amadagi 20 million US dollar mamal ki sana lik ka konana 50 carats ki blue diamond ama Thailand gi nupa amana huduna pukhibana Saudi Arab amadi Thailand gi marakta yamna phajaba relation ama chahi kaya gi oina thupchen ki. Saudi amadi Thailand gi marakta chahi kuntra yengthina ki mi kharasu si ki wapamasida Saudi da thabak soram ba Thailand gi mi lakani Saudi da gi tanthoraki yamna chaoba wathok oikhi. Wari asibu itihas da blue diamond haste haina khangnai yamna chaoba huranbagi warini. Saudi Arab na yamna mak nungai khidaba se 50 carats ke blue diamond yerum muk chaoba aduna mangkhiba pangkhidaba sini ngasi di madugi mamal tangkraba diamond se kaida laikre have se wahangwedi. Saudi Arab ki capital Riyadh ta leiba royal family gi yum amada Prince Faisal bin Fahad magi yumni amasung magi wife princess ka loina yamna nungai na lei. 1989 ki warini family sida servants kaya lay nupa nupi amasung army police security guard amatam purumakti yang siduna lay. Saudi ki prince sing ki tongan ba mahal sing lay makoy da senthum gi awat palay banate Prince Faisal bin Fahad ki yum da Thailand gi nupa ama servant ki job torami chahi kaya dagi magi thabak cleaning wiping patahudi sengdok uthok pani magi ming krian kai ko Thailand gi ni lepang hai pa mafam du gi ni lempang natraga lempang chahi tara sukre mana Saudi royal family da lairakpa chahi kaya family adu da lairabani na mina suthajare puna makasu yanare khangnare aduga Prince Faisal gi mahal gi kachin yona chatpi yai chattuna tabuk sui maramasina mahal asigi manung da kadai de kari lai loine khangi tanja amata Prince Faisal amati magi wife princess ado puraga kharani country amada koi bachat pagi tanja laki masigi wa sitabda Kriangkai gi wakal mangki hadak mukti makoi leitringai sida thabak su horage khanki masigi damak mana plana mato boki kisu gi rami maramdi Saudi da huran ba haibadi arai bana te khangkrabadi makuda makka khidori ni adumakpu Kriangkai na thabak ase tawrage lepki Prince amadi princess chat ki baga magi plan chat habauki Kriangkai gi wakhanda joy boyre kaya ni mi gi under job tawni matang charingai sida to horage aduga yumda halaga nungai na punsi lelurage asini Prince princess chatkre servants khara amadi gods khargatani lehori ba Kriangkai na malasida chahi tara muk leiraklabani na kai da kari lei loina khangi Prince amadi princess ki mamal yamlaba sanalik paisa maruina kai da thammi khanglam amarom the prince princess makhoi su khara thausadaba chetna lok ka tawsindaba ai gi family da bu kanana kari tawgani khanduna masigi chances e Kriangkai na lokhibani No manong tilwairam servant sing thabak su naringai mana prince ki main room adu da lotun heuki amasung numidang da maruiba pot puna mak phatta hudi hapa chuba carry bag amada hapchi laga side amada thamki nupa sina khang manati mauda diamond ama yauri adugi mamal kari no haibado around 30 kg gi oini jeweler sing do mathangi numit ado phattaba honba gari gi matengna mahalla ki pot sing ado puthorakre thaidorakre kanana su khangudre magi leifam du hanna amuk packing tawsile chetna cargo gi matengna Thailand da thadokpa gi plan sanaki pot aduna yodringai masu Thailand te yorakpa masini magi wakal chereksida Thailand custom na fadana ba mana plan amaga sanai box adu da chithi amga napi chithi adu gi manungda paisa kharaga hapi Pornography ki pot chaini yamna check tawranu sena do paisa lo hai bichi thini asumna pot ase magi yum yorokre atang pot ado purak lagi yon ba amuk ka tension oirami maram di mana jeweler singda utubada au bising ngak naki ki makoina amuk phob udri bangak tani angak pagi mamal tang bangak tani Kriangkai na pot kharadi yore atai di mayum ta lairi cherak sida prince princess Saudi da halakre mayum da poche leiram da bu khang bu kok ngaure amarom da Kriangkai su leitaba prince na mangkraba bracelet necklace ring ama adugi wakal bu thoina khaludi adubu blue diamond adugi chintani thire phangdi Saudi diplomat yore opomase Saudi diplomat gi Thai government da report tortuna Kriangkai bu thigalaga phakre mayum da gi poche khara phangle Thailand da gi poche phangbudo Saudi da handuna thabire adubu madugi poching adugi 80% nakli oiramle amasung blue diamond su yorakte
Prince Kok Sare karino tawrise not possible Chairak sida Thailand gi newspaper sing da su pawa se phongkre Kriangkai chahi tere jail takre amorom da ngasai gi mamalai raba sana lik sing Thailand gi high police officers sing gi nupi kharana si bagi pawsu media da lik oirakle $20 million gi pot Thailand hera feri oikre Kwaidagi mamalai raba pot diamond su mathong naidre asum da khanai diamond ado Thailand royal family na paman kidra thamho boy gani masigi tangkak asidagi Saudi government na Thailand ga relation close to boki bani Thailand da laiba Saudi gi angamba mi sing handuna kaukre mari manga ta mangai hore amrom da Saudi dagi Thailand gi angamba tanthok pa hokre Thailand gi 10,000 mukta mi mangai rakle 20 around 2 lakhs tanthorakle masigi tungda Saudi gi embassy gi mioi ani bu wafam sigi inquiry gi tamak order tawi no mamakoi ani na labi de chatpada makoi ani bu masak khangda bu kharana kaptuna halamme wafam asina marmoidura mi ani si bahore makoi ani asina phangnage chatpa nupa dusu case asida inquiry tawba mini Thailand gini ma bu su hatpiramde mi ohum sure siriba blue diamond adugi maramnani Saudi Arab sathina saure wafam asi Yamna luna loba tai khanduna maldagi Saudi dagi 1990 da Muhammad Al Rueli koba achuba Saudi businessman ama Bangkok ta wafam asi thijinaba tharaki royal family na mabusu hatpi kre mangkre ngasi phop da thi phangidre asi bak jang chu phangidre case asi kansi lagi entire case se solve to ro kitamak Thai police officer amada rik sing nei responsibility pi police asina pot huran lakhiba mi aduga hangthinare man hairaki kriangkai na hairaki adugu mafam da laiba jeweler dukan singdu da pikibani maruina maduki jeweler atuda nupa do jeweler ase thirakpa numit ki no mangda jeweler asiki machanupi amati magi maubu Mercedes car amada hatuna tharamba thingne ki Hoji Pawda mi taruk sure siriba aroi bada case handle to police officer asisu arrest oikhi chahi kunchil da taki ma masamak mi hat ki basing asida lot na chenarami mi taruk sikre police jail da takre adubu diamond amati atang ba sana lik adudi phangdre ngasisu phangdri Wari asigi final conclusion asini kriangkai na pot ase anyhow Saudi dagi Thailand yona purak laga mak yon borami khara yole laiki basing na khangkre pot sing aduki magun purak uhaina puhalakle maduda pesa khara piraka blue diamond adu sloki bani cherak sida Saudi dagi wal aklabat tungda inquiry da kriangkai dagi pot khara arem bodo phare mani yon kiba dukan sing adu sure tawduna phagat le masida blue diamond phangkiram lagani wari asi police officers amadi Thailand ki royal family yokre masida ki ma na pot sing adu lawsin kibani amadi diamond adu su Thai royal family da yoram lagani leiram lagani haina khannai natraga ngasai gi jeweler amagi family da hat pa thokibase masi jeweler family agugi karamna kanana karaba party na munduna pukiba madu khangpa ngambawana tre masi manunggi wa oikre mi taruk wafam asida siki kriangkai yamna nungairakti tungda madi hojik hanagi punsi adu kumna madagi khara level hantana lairi lamboi bu onkre ekhoi mak ase priest kumna lamboi bu gum oikre aduga migi yumda thabak sure phare phangle phare chare phare chadre phare haiduna lenkre masini wari ase kriangkai na tawkhibasidi hu ta huradi leima hu haiba type aduni adupo migi mapot pam da haibasina khwaidagi chawbi zane video asi matang asida loisan jarake